ꯁꯟꯁꯦ ꯌꯦꯡꯉꯣ ꯐꯖꯅ ꯇꯧꯒꯦꯁꯦ. ꯊꯥꯏꯅꯒꯤ ꯍꯦꯔꯣꯏꯟ ꯌꯥꯝ ꯃꯥꯜꯂꯦ. ꯑꯐꯥꯎꯕꯤ.ꯐꯖꯅ ꯈꯣꯏꯍꯟꯒꯦꯀꯣ. ꯁꯣꯝꯁꯤ ꯐꯖꯔꯦ. ꯑꯩꯁꯦ ꯁꯝ ꯈꯣꯏꯍꯜꯂꯨꯕꯅꯦꯕ. ꯁꯣꯔꯤ. ꯑꯗꯨꯒꯅꯦ ꯈꯣꯏꯕꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯈꯣꯏꯈꯤꯕꯒꯤꯅꯦ ꯁꯥꯏꯖ ꯌꯦꯡꯉꯣꯕ ꯁꯨꯃꯥꯏꯅ ꯇꯥꯔ ꯂꯩꯔꯦ. ꯁꯝꯐꯥ ꯇꯧꯔ ꯐꯒꯠꯀꯦ. ꯊꯥꯏꯅꯒꯤ ꯀꯩꯅꯣ ꯌꯥꯝ ꯃꯥꯜꯂꯦ. ꯁꯤꯗꯤ ꯌꯥꯔꯦ. ꯃꯥꯁꯨ ꯁꯧꯋꯦ. Hello everyone, welcome back to the another episode of my self quarantine day 5. ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯔꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯣ ꯈꯪꯗꯕ. ꯀꯔꯤ ꯅꯝꯁꯤꯒꯦ ꯈꯜꯂꯀꯥꯟꯗ ꯁꯨꯝ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕꯒꯤ ꯁꯨꯝ ꯈꯜꯂꯝꯕꯅꯦꯕ ꯑꯩꯁꯦ. ꯑꯗ ꯑꯩꯅ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯑꯩꯒꯤ ꯍꯦꯛ ꯃꯊꯛꯇꯣ ꯑꯩꯒ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯌꯨꯝ ꯊꯣꯛꯎꯕꯗ ꯏꯁꯩ ꯁꯛꯃꯤꯟꯅꯕꯗꯣ ꯑꯩꯒ ꯃꯉꯣꯟꯗ ꯑꯩꯅ ꯏꯁꯩ ꯑꯃꯇ ꯁꯛꯄꯤꯔꯣꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯈꯤꯕꯅꯦ. ꯑꯗꯣ ꯃꯥꯗꯣ ꯃꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦꯅ ꯀꯣꯟꯅ ꯁꯛꯄꯤꯔꯛꯑꯒꯦꯅ ꯍꯥꯏꯔꯛꯑꯦꯕ. ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯤꯆꯦ ꯃꯥꯒꯤ ꯍꯦꯛ ꯃꯊꯛꯇꯣ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯣ ꯏꯁꯩ ꯌꯥꯝ ꯍꯩꯌꯦꯕ. ꯑꯗꯩꯗ ꯑꯩꯅ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯦꯕ. ꯃꯥꯗꯤ ꯍꯥꯔꯃꯣꯅꯤꯌꯝꯒꯁꯨ ꯂꯩꯕꯅꯦ. ꯑꯗꯨꯅ ꯍꯥꯔꯃꯣꯅꯤꯌꯝ ꯇꯧꯔꯒ ꯐꯖꯅ ꯁꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯦꯕ. ꯑꯗꯣ ꯃꯥꯅ ꯊꯥꯔꯛꯑꯦꯕꯀꯣ ꯏꯁꯩꯗꯣ ꯃꯅꯤꯄꯨꯔ ꯍꯥꯏꯅꯦ. ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯊꯥꯏꯅ ꯑꯃ ꯄꯨꯁꯄꯔꯥꯅꯤ ꯍꯣꯏꯅꯒ ꯁꯛꯄꯗꯣ ꯅꯠꯇꯕꯀꯣ, ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯨꯗꯣ ꯊꯥꯔꯛꯑꯦ. ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦꯕꯀꯣ, ꯁꯨꯝ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅꯒ ꯁꯛꯇꯣꯔꯛꯄꯗோ ꯏꯄꯤꯛ ꯄꯤꯛꯈꯩ. ꯑꯗ ꯄꯨꯛꯅꯤꯡꯁꯦ ꯍꯥꯏꯗꯤ ꯄꯤꯒ ꯇꯥꯔꯦꯕ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯀꯥꯟꯗ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯥꯏ ꯇꯦꯂꯦꯟꯠ ꯌꯥꯝ ꯂꯩ, ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯍꯩ ꯃꯥꯁꯦꯀꯣ. ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕꯁꯨ ꯍꯩ, ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯝ ꯍꯩ. ꯑꯗꯣ ꯃꯥꯒꯤ ꯏꯁꯩꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯃꯥꯒꯤ ꯏꯁꯩꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ. ꯑꯗꯣ ꯍꯥꯟꯅ ꯏꯁꯩꯗꯣ ꯎꯠꯆꯔꯛꯑꯒꯦ. ꯑꯗꯨ ꯃꯇꯨꯡ ꯇꯥꯕ ꯑꯃꯨꯛ ꯀꯩ ꯇꯧꯗꯣꯏꯅꯣꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ.
ꯉꯁꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯗꯣ ꯀꯃꯦꯟꯇ ꯄꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯝ ꯇꯧꯐꯝ ꯈꯪꯗꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯒꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯇꯣꯆꯥ ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯃꯆꯥꯁꯤꯡꯗ ꯚꯣꯏꯁ ꯊꯥꯏꯌꯦꯕ ꯍꯥꯏꯗꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯗꯦꯖꯁꯦ ꯀꯃꯥꯏꯅ ꯂꯦꯟꯕꯤꯒꯦꯅ ꯑꯗ ꯃꯣꯏꯅ ꯈꯨꯝꯃꯛꯄ ꯄꯥꯎꯈꯨꯝꯗꯣ ꯍꯥꯏꯗꯤ ꯚꯣꯏꯁꯇ ꯃꯣꯏꯅ ꯑꯃꯨꯛ ꯊꯥꯔꯛꯄꯗꯣ ꯑꯗꯨ ꯑꯃꯨꯛ ꯇꯥꯕꯤꯌꯣ ꯃꯌꯥꯝ ꯅꯪꯗꯤ ꯀꯣꯔꯣꯅꯥ ꯅꯥꯏꯕꯁꯇꯣ ꯀꯃꯥꯏꯅ ꯂꯦꯜꯂꯤꯒꯦ ꯑꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔ ꯁꯨꯝ ꯂꯦꯜꯂꯤ ꯃꯤꯁ ꯂꯟꯊꯣꯏ ꯅꯪꯕꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯕꯨ ꯀꯃꯥꯏꯅ ꯂꯦꯜꯂꯤꯒꯦ ꯎꯗ꯭ꯔꯦꯀꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯥꯛꯆꯁꯅꯤ ꯑꯩꯈꯣꯏꯗꯤ ꯐꯥꯕꯨꯡꯗꯩ ꯂꯦꯡꯗ꯭ꯔꯦ ꯂꯦꯡꯒꯅꯨ ꯑꯄꯨꯝꯕꯤ ꯅꯪꯗꯤ ꯑꯄꯨꯝꯕꯤꯅꯤ ꯚꯥꯏ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯤꯗꯤ ꯀꯞꯅꯔꯤꯕꯅꯤ ꯀꯅꯥ ꯀꯞꯄꯤꯅꯣ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯃ ꯀꯞꯄ ꯊꯥꯒꯠꯂꯦ ꯄꯥꯏ ꯐꯪꯉꯔꯣꯏꯒ ꯀꯞꯄꯤꯕ ꯑꯣ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯅꯝꯅꯤꯡꯉꯥꯏꯁꯦ ꯂꯩꯇ꯭ꯔꯦꯕ ꯀꯔꯤ ꯅꯝꯗꯣꯏꯅꯣꯁꯦ ꯋꯥꯈꯜꯁꯤꯗ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦꯕ ꯁꯤꯒꯤ ꯇꯨꯝꯕꯥꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯟ ꯊꯥꯏꯅ ꯍꯥꯏꯔꯦ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯌꯥꯎꯁꯪꯒꯤ ꯌꯨꯝꯗ ꯊꯣꯛꯎꯕꯗꯣ ꯑꯗꯩꯗ ꯑꯩꯅ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯌꯥꯎꯕꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯃꯔꯥꯊꯣꯟ ꯆꯦꯟꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯏꯗꯤꯠ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯩꯈꯣꯏ ꯏꯅꯝꯃ ꯆꯆꯥ ꯍꯣꯏ ꯇꯧꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯩꯌꯦꯕ ꯑꯗꯨꯁꯨ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯗꯣꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯩꯗꯣ ꯃꯌꯥꯝꯅꯅꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯦꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯐ꯭ꯔꯟꯇ ꯅꯝꯕꯅꯤꯅꯅꯦ ꯁꯤꯁꯦ ꯌꯦꯠꯅꯦꯕ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕꯩꯗꯤ ꯌꯦꯠꯅꯦꯕ ꯑꯗꯣ ꯆꯥꯕ ꯀꯥꯟꯗꯗꯤ ꯁꯤꯁꯦ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯃꯌꯥꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯒ ꯍꯪꯉꯛꯑꯦꯕ ꯑꯗꯨ ꯁꯦꯡꯗꯣꯛꯆꯍꯧꯒꯦꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯟꯇ ꯅꯝꯕꯅꯤꯅꯅꯦ ꯑꯗꯨꯝ ꯑꯣꯟꯅ ꯇꯩꯅꯅ ꯎꯜꯇꯥ ꯄꯨꯜꯇꯥ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯁꯤ ꯌꯦꯠꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯦꯠꯅ ꯂꯣꯏ ꯆꯥꯏꯀꯣ ꯑꯣꯏꯅꯥꯅ ꯆꯥꯗꯦ ꯁꯤ ꯑꯣꯏꯅꯥꯅꯦꯕ ꯁꯤꯅ ꯑꯃꯨꯛ ꯌꯦꯠ ꯃꯥꯜꯂꯝꯒꯅꯤ ꯅꯣꯏꯗꯗꯤ ꯑꯗꯣ ꯁꯤꯅ ꯑꯣꯏꯅꯥꯅꯦ ꯁꯤꯅ ꯌꯦꯠꯅꯥꯅꯦ ꯑꯗꯣ ꯆꯥꯕꯗꯤ ꯌꯦꯠꯅꯥꯅ ꯂꯣꯏ ꯆꯥꯏꯌꯦ ꯑꯗꯣ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯀꯩꯗꯧꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯁꯨꯝ ꯃꯌꯥꯝꯅ ꯁꯖꯦꯁ ꯈꯤꯇꯪ ꯇꯧꯕꯤꯌꯣꯕ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯅꯝꯕꯅ ꯐꯖꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯈꯤꯇꯪ ꯁꯖꯦꯁ ꯇꯧꯕꯤꯌꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯣ चलो डायमंडी अमन ले हुए चलो मादी जो एक वाद माले नो चलो भाई तू जो ये वाद माले चलो अब जो नोई जगह ये मारा नंग चेंज जगह ये ना नंग चेंज जगह ये ना बा नंग चेंज क्या माँ चेंज क्या ये चलो स्पाइडरमैन चलो चेली माले माई ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯃꯥꯔꯥꯊꯣꯟ ꯆꯦꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ ꯗꯥꯏꯃꯟ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯗꯥꯏꯃꯟ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ 5 ꯗꯥꯏꯃꯟ 3 5 ꯆꯍꯤ 5 3 ꯃꯥꯏ ꯄ꯭ꯔꯤ ꯅꯁꯔꯤ ꯀꯥꯕ ꯆꯍꯤ 5 ꯃꯨꯛꯇ ꯉꯥꯏꯔꯤꯕꯀꯣ ꯃꯥ ꯆꯦꯜꯂꯛꯄ ꯉꯥꯏꯔꯤ ꯑꯗ ꯆꯦꯜꯂꯛꯏ ꯑꯉꯥꯡꯁꯤꯅꯦ चलो कोई नहीं यार मंदिर लेना डायमंड चलो डायमंड फास्ट चलो फास्ट आ जाओ इन्हें तम चलो मेरे हाथ है रातों ताना चलिए ना इधर बैठे हो अश्विन दिया ओ डायमंड पास चलो चपियो त डायमंड पास हारे कना हारे कना चलिबोमा औ दुने हाइदिने थगतिरगा मसाजे हेंगलेबा कना
才能认识你的投给对吧？ Tayang manta sih leo. 我们分析，你不给他空的话，你还是。 Diamond. Ante mo sih. Nang wada berapa? Mai wanda kai Ha. ilipot ni kelas Wa ya. Kaya wa kem kutamo. Kutamo kaya wa. Kaya wa ke. Ani dah wa ba. Ani dah wa ba. Nang ya dom ting ne. Nang ya dom ting ne. Ya da. Handa hada. Ya mak Kelvin. Kelvin. Nó thì ngon chắc à rượu nằm rồi hàng gà khôi cuộn là bây giờ tao sao cái yên rồi nằm rồi Atuan. hàng gà này đi Kaya sanay no. hi cái bắp gì hả Lukoy. Kaya sanay no. Meron ba? Kaya sanay no. Daman gini pamjian. ganda ko Kaya sanay no. Nang di. Pamji. Pamji panay ba? Nang 인상 di. 인상 연습이야 나 거의 이놈아 나 거의 잡자 Susmita! Kaya ito na eh. Isa ka nga nga. Nahay ka dra hanggang hepa. Ay nang mo nang noy. Maning ko pak sa yam nori. Ay kuya nigi itambo yendi. Ay kuya nigi wari botari. Sambahanaw na. Wala naman yung hanggang ay siba. TV. Pranesari ka o. Rani sorry. Eh, tundon. Chalo na ganggang. Hanggang ma sila ko sila. Ah, ada pa. Mai tu. Kau ni lang tokyo. Puk kira kira. Ko na ba? Kara zoom tahu nama saya na. Nampak tu. Khas malay orang siapa? Pang tu. Na ko ngoro ngoro ka sang ngoro yang pajaban. Kemana nak bagi dia? Kang jawab. Hiyo. Fuga. Sini na to ay ko tiyo to. Sini na Mana bra? maka tatlos na. Stus man to. Saya. Cool ni. Siapa nama bra? Nami. Jing. Miệng nạt chồm. Just like. Kau ni. Tu bra. Siapa tu sina? Tu bra. Siapa tu sina? Ah, iya yang kang itan. Chelo. Ungu. Makal manung kalega ngauba. Pinaletes na. Tak. Chicken thong ba. Salad. Dari kang soy nung soy mayam siyaw eh.
Tamaza tamaya daram bolo lem te yang thoro na. Tele khoi ju. Diamond di. ngã được phải cùng em sau Isma ilwa. Fajar fajar. Có. ha cái đồ này bay mà thân bay đi chú ấy cái máy xiêm rồi nó cô mua hay à tôi vậy ai muốn đi làm gì Mama, hảo. Mama, hảo. Mama, mấy đồ kìa. 그래서 쌈이한테 뭐나 버는 받으려고요. 카드 이거랑 아이디 몇명 골라자. 마우디 개명디 좀 비트 사이네. 한재는 왜 갑자기 나 하지 야, 그 생각 보다 갈래 되는 자. 좀 하자 미라 생각. 정님들 하면 누구나 짱을 털었다 봐. 진짜 희재야 또 봐. 누이 비딩 시에 이래 보고 큰 시도 있고. 저기 칼레를 내가 한 사진. 맞아. 생각이. 누이 비딩 나 하고 저기 가오낭 라상할 거야 알아. 되냐? 되냐? Am tay ini naro, sayang om tuh. Ini mam tuh. Ini. It's all about my heart I lost tonight. It's all about the dreams I've had. It's all about the life and
ꯆꯥꯅꯦꯒ ꯃꯥꯏ ꯃꯥ ꯃꯈꯩ ꯑꯃ ꯂꯩꯌꯦ ꯑꯃꯗꯣ ꯑꯥ ꯂꯩꯇꯦ ꯃꯈꯩ ꯑꯃ ꯂꯩ ꯍꯥꯏꯕꯅ Balik na yun, Abeda! ꯈꯪꯁꯩꯔ Sila, sila! ꯍꯦ ꯃꯔꯦꯡ ꯆꯦꯔ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ Balik na yun! Ala, onin tawide. ꯄꯥꯏꯕ ꯀꯤꯕ ꯌꯥꯎꯔꯦ ꯄꯥꯏꯕ ꯀꯤꯕ ꯀꯅꯥ ꯐꯥꯏꯅꯣ Hoy, angang dito, hoy! Okay, then leave it, okay, dito. Asiyong siya dyan ito. Angang ay hanto. Kali tayo na hapanta. चलो उमा Kaya daw siya. Nasin sabi to, sa tambi. Tawag. Ang to. Mayam, good night, Herman. Ay, kapag pumit po. Good night, everyone. Kapag po. Pero, yamna video se nungaibiragadi enjoy tawbiba phangba oiragadi aigi video sina mayam pothahanba ngamba oiragadi like share amadi subscribe tawbiramo harga video se losinjarage. Bye guys, mathangi video da mu thengnarase aduga mayamnasu kari karamba video mathangda sembadabano haibado comment ta mention tawbiramo.